ISTV Paumiang Tabiri Simutaram Nochere, Hausimaro Pau. Ima Katil Ahum Saki Badagi, Nasi Fawa repairing Torom Dabada, Manipuri Governor PK Dugal Nat Nuaita Fundukre. Jerry Bangi Boroi Khanama Sung Sabugaki, Lanjana Pakunja Singh Mayumayumda Hanakre. Amadi Manipurna Railway Maitipa Piduna Kun Suba Women National Football Championship Ki semi-final Jankre. Hausima Pungi Pau. Manipur के गवर्नर बीके दुगल नांगा से इमा कैथेल अहुम की फिबम यंगसिन क्रे कैथेल साखिबदगी तौफम थोकपा समजिन साजिनगदबा कया तौरमदबा अमदे कैथेल की मथक थांगबा मफम हांगदुना लेरंबा उपदा गवर्नर ना अंगकपा फुंगदोख्रे ngasi yu pung tara rom tabada governor BK Dukal na ima कैथेल अहुम की फिबम यंगसिन बदुदा महूत की डायरेक्टर गिट कुमार IMC की चेयरपर्सन ए निमाई IMC की एग्जीक्यूटिव ऑफिसर उत्तम अमदे गवर्नर सेक्रेटरी RK निमाई सुसरुक्या खे Governor BK Dukal na Kaithel family bi ima singa haktheng na wari sanake Haujik lairiba Kaithel asigi oheningba kaya adu kari tawba yabage haina wata nake Governor BK Dukal na Kaithel ahungi matak thangba saruk singda sijinafam khangdana hangduna thamliba ase angakpa phungdoke Kaithel asigi nong yuriba mafam sing amadi maigi awaba lairiba mafam sing athuba matamda semnanaba mai lainaba singda khanganke Kaithel family bi ima singa hena nakshinanaba Mari Lena Naba Matampuna Makta Honagani Hike. Okay, they get enough work. I can see that most of them are Kaithel Pambisingi Maikei Dagi Fondora Kibada, Kaithel Asida Lariba Award passing Asi Hypam Kangana Nahan Makele Kibani, the Minister Masala Tuna Yang Silamba Faw Yaukre, Adobo Wari Fawba Sanaba Funkide, Nasi Manipuri Governor BK Dugal Nama from Masida Latuna, Kaithel Pambisingi Award passing Yang Sinbasi, Mapi Mapa Ama Oina, Zab Saba Tafam Topa Tabakni Haina, Tagat Pafundoke. All up a young village, a quick yam, young ones. I got a can, don't see the quay like a kind of Mamang Tagitarani Tuida Jiribangi, Boroi Khan, Amade, Sabu Katagi, Lanjana Tuna Jiribam Dalera Kiba Kunza Singh Mayumayum Dangasi Hanakre. ADC Dr. Harmit Pahuza, Additional SP O Menjorama Sung Civil Society Organization Giluching Basing Yauna Kunza Singh Tinke. Jiri Police Samasung BDF Personnel Karasu Kunza Singh Nak Senbaki Tabakta Tamlagani Hade. Jalanong Community Leader JC Amade, Jiri Bandalaiba Civil Society Singh Yauna, Mamang Thagi Kuntareta, Jiri Bam PWD Office Tapang Tokpa Mifamna, Kunza Singh Masamasagi Yumda Kundalaita Hananaba, Laukiba Warep Matung Ina Kunza Singh Nasi, Masagi Mayumayumda Hanakibane. Boroi Khan Kunza Amana. Santi Oina Kunda Hananaba Honabada Jiribam the Lariba Civil Society Organization, Jalanong Luching Basingna Lokiba Togdangbu Apian Bafundoke. Sinzak Tami Pal Tangandana Bapandam Dami Kayana, Lobuk Lamang Singda Manama Sing Tabaki Tabak Pakalale. Tawal Atokam the Leba, Ahang ba local Kaya Matanga Junaba, Manama Sing Taduna, Masana Masabu Sentok Lambi, Lehan Badanatana, Miri Kayabusu Tabak Piri, Hiram Sidari Potama. Manipur ki mafum kayada uwa thaduna afaba hawa nungsit fangnanaba amadi asangba lamdam ama oinanaba pandamda lingkat kiba Green Revolutionary Society Manipur na asiguma khongthang asi lokalakpani sahi mari hena mapung faraklaba society asigi volunteer singna thawbal athokpamda leiba arong turel gi manak nakpa lokol singda alu kobi maroi marang amadi hawai tharak na chingba matam gi manama sing thaduna market amadi laikai de yonba gi thabak chathari khangjing arong soi maikok amadi khangjei bung lokol singi longmupu singna pochai thabidra
laba lokol kunipa lomda society gi mute sing haijabudigi matamgi mahimarong sing si thabagi thabak chatharakpani laupari mapanda hawai tharak laupari tareta alu laupari amada kobi amadi maroi marang thaduna hauzik mahi chaba haure haina society gi president leima pokam joichana ISTV news to phongdorki chinjak tam mipal tangdana naba club organization amadi lanai news sing ahangba mafam sing manama sing thabagi haina bi lehening bagi apamusu joichana makhatana phongdoki hauzik society asina puthokli ba pothok sing asi yon bagi awaba kari sulaite yaripok kaksing thobal amadi sengmai kethel singda yoli hawai thrak kg da lupa kuntra alu kg da lupa 15 da hongna yolabsu sendong fazana leire haibu wafam thamki koi lausi lo matung da hangi ma pam sing koi ma po sing hang thrawa pam sing da phanga mun jara su da pam sing koi na hang sing yeng ga ma da ngana jaraga koi lokori kun ni pa na si hawai thrak alu kobi gajar akhoi telau sanam o ni su maruina alu zu tha ba yaw jagre masida ko thare si mafam mafam yenga magi le hau sana mafam sida alu thaba yabana alu thaba amadi hawai hunba ya mafam dana hawai hunba asmaina mafam sana kaya si yenga khoi lokori kumar si thajarakoni amorom the founder secretary Suraj Kumar na phongdoki bada pochai thana na bohona bada mari lena department singna mateng khara pirak bada thagat pa phongdoki society gi member chama tarani pa leibagi manungda asang ba matamda member sing thorak tona thabak ta mateng pangna bani masi tawdaba yade haibu wafam kari su leite loinena tongan ba laibung amadi mafam kaya da society asigi miyang makada u chara lising nifu gi matak ta thakre sahi sigi june amadi july da u chara lising tara humdoi rom thana na ba sem saduna thamle u chara pamba lairagadi society da pau phawbiro haibu wafam su thamki atai volunteer singasu green revolutionary society na paikalak liba mahimarong thabagi thabak thoram singasida saruk yaba phangbagi damak nungai ba phongdoki awa da thidana mayam sing ti cha thumin na sida achang wa zaraga situm mayam sing ti irang na tum chang ji kan khatla le hapar mayam tomunya ni awa du kaw ga nungai bi wakhal da nungai bi acha da tawri na mayam nungai pinje na ISTV pawgi damak Rajesh N Ranjan amadi Norway Philips thobala thokpam Hairangoi thong makha mutum lerakta leiba Iveni Magic Noodle ge factory ngasi ahing nongyai maina tumna chakre factory adu chinga makha khetri lekai dagi khetri mayum ibo sing kawba mioi amagine mai adu ngarang numidang pung anirom taba matamda electric heater dagi holaktuna factory adu tumna mai chakhibani noodle sanana ba machine jauna lupa lakh 13 rongi mal chang amang ata thokre Segmaida laiba IOC gi bottling plant gi lambi sangpham oiriba matek asi phibam phatabadagi awang segmai nong thombam youth club na lambi thingbagi khongjang sangsiliba si semba hodri fawba handokira hare club ki executive member L Dhanana national highway dagi kilometer ama yogdaba lambi asi IOC amasung PWD anina inthoknaringai da miyamna gas ki awaba mayoknare Haukiba April amadagi lambi thingbagi khongjang sangsilakpani Consumer Affairs Minister ga April 12 da MOU sign tongnaraga April 13 dagi semba hoge haina thajaba pibadagi lambi thingbagi khongjang handokhibani April 16 ta amuk reminder thaduna May ani fawbagi manungda semdrabadi ahum dagi khongjang changsin ganing khangan khibani hiramasiga mari leinana local MLA IOC gi mihuta masung club ki thawpuba singal loinana Chief Minister ga unakhe maduda Chief Minister na lambi semge khongjang handokpiu hairakhe adubu miyam punna warep lobun natana makoi ani na khongjang handokpa ngamde haike lambi asi semba hawdriba fawba khongjang handokloi hare Honorable CM na kaiguma some assurance karadi in return nataba barbili anakoi gi lambi dokoi khanaraga semnabo semage tabudu ban relax tawbiu haidana man appeal amma tawjari tawri adu ban relax tawbugi wafam masi akoina matang thuda akoina akoi khaktana akoi decide tawbang moi akoi club ki general body meeting tawraga akoi gi ban nasi gi taw continue tawgani or tokani haibu de akoi kona khangan jarage haibu wafam si amme halaga akoi nasi meeting government side gi sembagi yamna concrete oiba assurance to be dragade khoi dum ho akoi agitation si dum hasa thajagan ing solusigani taragi mas tara hundoi da Dimapur gi 4 mile gi baragi ka amadagi Manipur dagi nupa ahum mafam khangdana faduna pukhraga tha adugi tang 18 da Bokajan police station gi manung chanba Lakhirjan khulgi turel mapanda sina phangkhiba thamaban hizam dewan lekai dagi hizam nawbi maitei sagolban sayang pukri achobo mapal dagi RK Roshan amadi thaunauzam prem misi gi matang da Manipur gi Chief Minister amasung home gi thabaksu puriba deputy Chief Minister na waroshin ama
पुरक्नबा होनबियु हाइना ngasi tongan tongan ba lup sing yawba mifam amana apel tawre ngasi nungthal pangthokiba mifam asida poire leimarol mera paibi apunba Manipur gi president Longjam Yam Chaubi amuko gi president Dr Mani Khuman kohar gi chairman Funindro Konsamna presidium member sing oike mifam asina laikhidraba hizam nawigi imungna Guwahati High Court ta petition file tawhanba miyoibagi hak kanana ba honabada Manipur da leiriba civil society amade mera paibi ima singda amuk hanna appeal tawbaga loinana thodo si waroshin ama laktriba fawba khongjang makha chathaba haina warip lokre hare Sarkar ki college singda regular principal hapu haiba wafam yauna tongan tongan badavi kaya pinana ba coordination committee of college student union Manipur na tan badavi sarkar na tabi drabanina akan ba khongjang kaya changsilagani haina committee ki convener Pradip Kumar na ngasi desam ki office ta pangthokpa pawmi singa unabada phongrukre pawgi mifamadu da ko convener PS Priya Y Revika S Rojit amadi atai member kaya su sarugya ke convener Pradip Kumar na makha taraduna ing solusingani mapandagi college kunmari na punduna coordination committee asil lingkhat khibani matam adudagi hauna committee na dabi tanduna lakhibani dabi singi manung da regular principal hapu mai amadi ising ningthina college singda marang kaina phangalu library matik sana lehalu amadi internet ki khudong chaba sing phangalu habana chingba dabi kaya tanduna lakpadu ngasi fawba sarkar asina thawaidre Education Minister da fawba wakat che piduna khan khrabani Minister na matam gi yana ba pakum piduna lakhibani phiba masida gi tangai fadana committee na mahiroi khunai gi khallaga khongjang sangsinana ba phirep lobuni haike Education Minister amadi mari lainaba authority singda thajaba thamjararoi aduna makhata na Education Minister amadi mari lainaba authority singna thabakta onthok tragadi makoina thajab biragasu koina thajaba biribado khoi logjararoi aduna haiba kokok sumasina makata na matam gi oiba khongjang agitation hana tawrmi ba sangdo adagi hena mahu langpoka chingba yauna khoi khongjang asi changsilagani Satkiba tang ahumdagi hauna IED2 gi Deputy General gi Lamphel Patlai office ta Anil Suba banning station ama hangdokre hare prepared ki kuthangda mai sijinari ba miyoy singda nomaijing amadi atay suti nataba numi singda ayuki pung tara dagi pung mari fawbagi manungda recharging coupon fangani haina MSPDCL gi General Manager Electrical Circle 1 oiriba KS Khamba Singhana thadorok pacharol amana khangalake ngasigi pause singda KCP KK ngan bagi kadar ani sankhai thumkhai ga mari lenana police na fare hari basi lup asiga karigumba hiram amata da mari lena de haina lup asigi chairman KK ngan ba masana pawmi singa phungdukre ngasi Manipur Press Club ta pangthokpa pawmi singa unaba amada lup asigi Major A Selungba amadi Lieutenant B Lakhi Kumar su sarugya ke Lakhi Kumar na phungdokhibada hauzik lup asi peace process ta laknana ba sarkar ga wari sanaba hokhrabani Jana Pathap ki matung ina niyong gi wang madalay ba kadar tara mga su mangjong na natanthokre haina miyoy tara mga gi maming su miyam da phungdokhi KK ngan bana makhatara duna mahak Delhi dagi faduna Tihar jail da lairaba matung da Manipur gi jail da mung lairakhe ing solusingani tarahum dagi December 19 da thadorakhe jail da lairingai matam da oibana kadar singa paw phawdok phawjin tawbada matam changkhe maram aduna peace process asida su tapthabani Lubasina peace process ta changsilakpadagi hauna makhoigi kadar singna sankhai thumkhai tawba yaroi amadi letter head sijinabasu yaroi haina athing matham khrabani miyoy tara manga lakthokribasi makhoigi biodata da satisfied oidabadagini lubasina democratic way da lagnana ba khona ringai da kanagumba amatana ayat apan pibiganu haike peace process sanction bezina ko ya padane na khallaga peace process sanction na ba jilge to ba sim salije hauji ai kedar jinga ko mafam jana punal jari lai manasda nasi tang teret ko mi tang teret 2014 Manipur gi local paper jinda ai kadar anina sangai thungai mari le na thabuk salam gi demand letter ko na phare na paper de yor ko gi aigi singkai tu ngai to leite ai letter sin na leite masagi singkai tu ngai de senari ba kadar sin adagi aigi luptagi tathograga ko na gi mix thel pa ya ba kaya du ziglu ko mari le nedre na miyam de sing dong dagi sigi press conference sinjabani
Isingi awaba mayok na ringay cheraka sida Brahmapur nahabam laikay dalayba kilometer amarom sangba takel khong asi sengbagi thabag lamda madonggi nupi singna maru oiba thodang lawduna honari takel khong mapal nupi lupna sinduna khong asigi amot akai sing sengdokpa sida I chana lupali sing manga J Deva Sarmana lupali sing manga amadi councillor Ratikantana lupali sing ahum mating panglai Luki President of Fongdorapada, Hokibami, Amadagi, Kong, as he sang Bahorapani Adubu, Awada Pakaya Labadagi, social worker, Toxom, Setrabertana, Data Amadi, CB Mating Panglak Pakaluina, Awada Pakayasu, Mankat Piduna, Mapung Pana Sangbani, Hariba Kong, as he Pazana Sanguk Lagadi, Numit Kudingi, Sizinanaba, Ising di Pangani Fondoke. Nupi habisina isingi problem si mayok na banina akona holy wayam dosu seng bakana jadaga haja kije ko sengame pandam da koi tawjabani Sigi manga da sakang daba singna thawal tangjeng khundong bam laikai da leiba stone crusher amada bom pokai handuna sinmi nupi ahum sogan kiba thodok yaning da phongdok tuna thawal hauka maning laikai community hall da wakani fam chatakre Rural Development Association thawal sabal tongba awang laikai amadi sabal tongba maira paibi lupna pham kiba wakani fam maduda sinmi sing aso apan nang hanba yaning de nongmagi chara taliba sinmi sing aki khang yaudana thabak suan biu haiba pleka sing thetke Saruya Kibiamana Fungurapada, Tagoduda, Sopadagi, Hosik, Hospital that like another lady be Wayangbam Ombi, Sanagi, Ganasulatre, Magna Suraga, Masa Ani, Larik Tamalibani, Magna Soktuna Leda Banina, Kanana Yangsin Begini, Sarkana Su, Mangwanda Mating Pangani, Amarom da Togasi da, General Sing, Tigatuna, Cherak Bibu Hari. PDS Kamari Lenana Accountant General Audit Manipurna Tabak Lokalak Pabu, Am Admi Party Manipurna Tagat Pafungura Clay. IMC Ward number 6 की काउंसलर PS Praneshorina local MLA Nanda Kumar amadi hanagi DGP oiramba YJ Kumar ga khusam natuna uripo khaidem lekai da ising yanthokre काउंसलर Praneshorina miyamna darkar oiba ising leptana pinana ba honagani haike Parigumba Ward number 6 की जगह सिंह दले मो ब जगह कोई सिंह फंगना बगी जमकता कोई काउंसलर amadi member nominee सिंह ना कुंडो खुसम नरगा Ward number 6 की जगह को दिमकता मतुंग ताबतसु अदुम येंगिनी Afaba Tabak Taurabadi, Afaba Fall Fangani, Pataba Tabak Tauragana, Fataba Fall Fangani, Haina Speaker, Toxom Location Angasi, Manipur Press Club the Pangtokpa, Gas Free India Mid 2014 Amadi Award Yantokpakitoram the High Crate. Dalit Site Academy Manipurna Sinduna Pangtoki Bataramada, Academy Gate National Secretary Y. Mahendra Kumar, Japanese Hospital Manipur Gate President Rajan Ayang Bamadi, International Awardee KS Menzor Susarukya K. Manipur ge Sagnai Raba Aibakaya Film Lila Jagoy Amadi, Musical Lamda Sagnai Raba Miyakya Susarukya K. Dr. M. Bimolana Iba Mitay Mayek Kontok Nainaba Lairikamasu released K. Dalit Site Academy Asamna. Chaya sigi April ki tangkut mangada manapi bangam hogdaba Manipur ki myoy humfu henbada Dr. B.R. Ambedkar National Award yantoke. Tharonga mari lenana Speaker Lokeshona Zat Bizat Khaidana Chap Manana Nungsinaraba Matamda Saukhatpa Oigani Policy program kaya paikatlabasu thabak tawdrapadi saukhat pangamloi law and order gi phibam phagatle haina sarkar na lawre nakalamarom da pamdaba thodok thokpadi hengalagle magna makha taraduna jati kanglu dharma da yumpham oibagi mahutta nungsi sanana gas free India oinana ba ngasigi mirol na tungi mirol gi damak khalaga paikat pa tangai fadi haike koi pune mache amadi okala khanmanga rama adoi gorgeli todi mama tamda free him kunchile mamalo never so mamalo ai ki kasam nahi to ba mai te beta ni de ki kufi ki nagali or the ini kas na kas asam se kas bi dum nahi to ba ko orgeli ai safam le ro Imphal East District ki manung dalai ba khangal aba mimana draba mahiroi angang ni funipanda Sarva Shiksha Abhiyan Imphal East ki District Project Officer ki makada wheelchair yauna tongan ba polam kaya yanthokre polam pata leiba JDO John 2 ki complex ta leiba District Project Office ta pangthok ki ba thoramaduda Imphal East ki Sarva Shiksha Abhiyan ki Chairman su oiriba District asigi DC M Joy Sarva Shiksha Abhiyan Imphal East ki District Project Officer C Ninkhalem amadi Additional Project Director NG Bogendrana Sarukyatuna polam sing adu mairoi sing da khusinakhe
NG Bogendrana Thorang asi chei khudingi chathabani khudong chadaba kharadagi mamang sahida pihodaba sing adu ngasi yenthokpani makha tarakpasing dadi matam chana pinanaba honagani haike DCM Joina Mimanadraba Mahiroi Angang Singbu Kunai asida chap manaba mawongda hingminaba yananaba Sarva Shiksha Abhiyan gi makhada Thorang asi lokhatpani haike masi maroi ba pandamdi koi soina ra bangang sing asibu hojiki le ba samaj da sammana mi ni hega moi puna ku right to education pina ko na bodi so pandam amani na moi sing asi samaj sigi vital organ amani khalaga moi puna ku yokhat ba hai basina sarva shiksha gi amani education department ni asoba MN object ni haina Thasigi amada Imphal West District Commando na KYKL gi mi ama Minuthong Pandon area dagi fare hariba Sanjoy Sahu Saikuntra Mapal Apopole Kidraba Balaram Sahu Bihar Bagalpur dagi Hauzikna Mantri Pukri Maryland de Laiba Masung Sora Kunau dagi MD Ayub Khan Chahinifu Apopai MD Umek Ali Mantri Pukri de Laiba Makile Fam dagi fare hariba mi animal KYKL Karigumba Hiram Amata Damari Lena de Haina Lubasigi Deputy Secretary Publicity and Research Ice Kambagi Cherol Amana Sengorakli ISTV Loinena Hingliba Singda MLA Singna Local Area Development Fund dagi Sel Kaitokuna Makogi Hingnana Bagilambi Dam Yeng Changaningi Haina ISTV Loinena Hingliba Singi Damakta Tabak Tauriba Singna Fungdokli Manipur Press Club Tapangtoki ba Pongwi Singa Unaba Aduda Platform Positive Women's Ki Secretary Y Sila Ward Ki Member N Manbi Amadi HRO Gi Miyukia Susarukia Ke In Solution Taragi State Acts Policy da Local Area Development dagi lupa lak ama siznaba haina laikhrabani adubu MLA singna hiram sida tabidana leiri IHRO gi member Ajay Rongmaina magma samak jenims ta NGO kayagi matengna layengli IHIB ga loinana hingliba lukhrabe singna hingdabadi yadabadina natabalambida khongdaba kayasu yawre masi afaba amadi natte sarkarna akanba miyeng changbiduna makhoi gi damak mateng pangbiu hairi Laira bana bigthan majiri bam laira bana bigthan majiri bam da prajagi awabi ubidra gadi ko kanada wa kakani moida wa katra gadi tabi gada wona su tabi de ko kadi kam karba ma ke de chen gani adu boina jiri bam mi site gi la abdain haijeningi sina khabar gi thum da haijeningi sarkar gi mana ta na bhainingi kai gi na da jiri bam da ji doctor adu gi matik leite phatte Lambi Thumsuna Taisade, Lara Bana Big Thali, I Sai Positive or a single center, Matikana Laite, Duga Sigatanatana, Jiribamda Sarkai or Upis Kutima Natayamada Sade have a say, Sarkagi Manakontana Bahiningi. Imphal City bu Luna Nana Tamnana ba IMC na local liba Kongtangi Manungtana Niom Kaiba Mawongda Amorakai Hundoklamba MZ Avenue dagi Dukan Ahum Paduna Fine 10 Crate Dukan Singadudi Binot Motor Santos Automobile Amasung Sony Automobile ni Akhanaba driver sida IMC gi chairperson Enimai Sharma executive Uttam Amasung assistant engineer Meneka Amasung CTOC Sudhir Susargya ke City asida lairiba yum amadi dukan singdagi amot akai sing lambi sorokta hundokpagi hainabi thadoksi hairi amaromda haukiba tang manga daru mahal teng ta grocery dukan phamba dukan amadagi amot akai hundoklamba mapa masa ani city police na faduna fine 10 baga loinana amot akai singsu sengdohan kre BJP Manipur Pradesh ki President TS Chaubana chairman oiba mi tarani thoi leiba state election committee ma sem kre Committee asigi member oina SS Santi Kumar Sharma, Dr. S. Borbabu, M. Bhorot, Professor Gangmai Kamina Chingba Yaure. Kundrakwam ACG Sambai Purum Reserve Forest da Cemetery Thamba Yaure Haiba Wafung Gamari Lenana, Lamnai ACG MLA KSS Biren Giming, Pansilakpasi Laibak Tibani Haina, MLA Masana Sengdorakli. Saumbung Kabuigi Kanagumba Mio Amatana Makoigi Cemetery Sabiu, Harakibasu Laite, Hariba Mafamasida Sana Nabahona Kibasu Laite Hari. Anal Land Roll Tangpigi Contractores Suba General Conference Sandal Christian Village District Sports Complex Tapang Tokre Thawamasida MLA Lunglun Victor Amasung MLA L Diko Susarukia K Thawamasiga Malenana Anal Lone Christian Institute Lambungi Principal L Rolling Anal na Iba A Highway to Success Haiba Lyric Amasu Realisto K Nat Kizago Isai Kaya Sut K Manipur State Commission gi Chairperson Dr. L. Ibetombina Luchingba Kangbu Amana
Sahi khara khakta ngairibi baby Simran lekhidabagi matangda moizing ukhong manung wang matabada chatuna lekhidabagi imung manung ga unakre imung manung amasung khunaida khudong sadaba thoganana ba chatakhiba mihat ni haina commission gi team da phongdorakpaga loinana asigumba case asi kupna thejinduna matungda thogandana ba akanba thabak lokhatpagi tangai fadaba leire haike Simran Hatkiba Thodoga Sibu Women Action for Development Asu Kana Yaning the Fundo Clay. Tongan ba civil society organization Singna Honaba Kaya Honarabasu State Asidat Nupi Amasung Angang Singi Matakta Chataba crime no Monomagi Hangalagli. Thodo Sing Asida victim Oidiba Sing Ayambana Lairaba Imung Manung Hele. Center for Social Development Asu Simran Hatkibagi Thawongbu Kana Yaning the Fundo Clay. Marilena Authority na case asi atubumatam da loisinduna maraleba sing chairak pigadabani state government asu asigumba case sing yangsinana ba special investigation team ama semgadabani hare hauzik sanabagi pau ngasigi sanabagi pau da football Manipur na railway bu maithiba piduna kun suba Women National Football Championship ki semi-final changkre All India Football Federation gi miyang makada tha sikitang kuntaret tagi Assam gi tongan ba mafam singda Assam Football Association na sinduna chathariba kun suba Women's National Football Championship tangasi Manipur na railway bu mari shinoda maithiba piduna Manipur na champion tarelak oinabagi campaign hokre Tarama Palak Suba Edisanda Manipur na Taranipal final Sanabada Tara Taruk champion Oikre Amana semi final da Bengal gi Makutta Maithiba Nangduna final Changbangam Kidabani Ngasi Sanakiba match da Manipur na railway bu Mari Shinoda Maithiba Piduna semi final Changkibani Manipur gi goal sing adu NG Balana goal ani D Grace Amadi O Bembem na goal amam chanke Thasiki tang tara mathoida sanagadoriba semi final match da group A gi winner Manipur amadi group C gi runners of Delhi ga thengnaragani ningsing bayai Manipur ahanba match da Chhattisgarh bu kunithoi shino ani suba match da Uttar Pradesh bu tarahumdoi shino ahum suba match da Madhya Pradesh bu mapan shino Mari suba match da Maharashtra bu taret shino amadi manga suba aroiba league match da railway bu mari shino da maithiba piduna semi final changkhibani SYC yumnam kunau na SDC Tiger Campo maithiba piduna mari suba nipso cup ki final changkhre Northern Iril Valley Sports Organization Head Office Kaibina sponsor Tauraga Uyumpok Development Committee Amadi Friends Union Club Uyumpok na Sinduna Friends Union Club Uyumpok Playground da Team Tara ni Thuna Saru Yaduna Chathariba Mari Subane So Kafki Ngasana ki ba ahan ba semi final da SCY yumnam kunau na SDC Tiger Campo goal Nepal suno da maithiba piduna final changkibani SCY yumnam kunau gi goal sing adu inauto na match asiki tara manga suba kuntra manga suba kuntra nipan suba nifumdoi suba nifunipan suba humputaruk suba humputare suba madi marfu suba minita goal nipan maksan kibani hayeng ani suba semi final match da Psycho haikak mapal amadi Robin Jewelry kutpundong banga sanaragani Turning Development Club Mayang Langjingna Sinduna Club Asi Ground da Team Tara Tarunga Saruk Yaduna Taramato Suba 7 Aside Football Championship ki quarter final hayang sanaragani Anba Ground da TDC Mayang Langjing Team B amadi LCYC Lemakonga sanaragani Ani Suba quarter final match da TDC Mayang Langjing Team A amadi PFA Pasoiga sanaragani Awum Suba quarter final da MYA Awang Lekin Thabi amadi Lamsang Police Station ga sanaragani Mari Suba quarter final match da Nitsu Luang Sangbam amadi LLYLC Sagolbalga sanaragani Special Olympic Bharat Manipur chapter na Sinduna Kumalampa Kangsangda Om Suba State Games for Person with Disability hayengdagi hauragani Audopagi taramda Manipur Sarkar gi Principal Secretary to CM Barun Mitra Special Olympic Manipur gi President M Akshay Kumar SSA Mission Authority gi Additional State Project Director NG Bogendranath Thoromapusing oigani hairi Kun Suba Senior Women National Football Championship ki semi final amadi final match da Manipur dagi Chim Setrobu match official oinaba All India Football Federation na khalle hari Manipur Badminton Association Sinduna event kunma thoida sanaroi jamanga supna taret na saruk yaduna Dam College campus da laiba association asigi indoor hall da chathariba Om Suba promotional non-state player badminton championship ki ngasi pangthokiba tongan ba event singi men's doubles ki sanakiba da L Joy Shankar amadi S Premananda gi jura Atom Powerman amadi L Jackie gi jura mai pakre
ai Sundar amadi K Thomas ki jura KG Kom amadi Moring Anal ki jura MD Murshid Alam amadi SA Malik Sesti ki jura S Bisorjit amadi TS Paikhomba ki jura mai pakre sei tarawm de makhagi nupa masagi singles ke sanaki bada Punsiba Yengkhom TS Vikas CS Rites O Nirjit Bhavananda Thongauzam Kalen Yai Khoirakpam Mai Pakre Handakta Chennai Central Railway Station da bom pokhaibada Manipur gi sanaroi ani asopan nangan khibada Manipur Sarkarna Karigumba wafam amata phongdoraktabasi yamna laibak thibani atei state singidi mateng pangna khre haina karate gi coach Thongauzam Ibungo Chau Singhana ISTV da phongdukre coach tharaga sanaroi taramapal Karnataka gi Bibangareda National Karate Championship yauraga Guwahati Express train tongduna halakpada laibak thiba thodok asi me amagi ayukta Chennai da thokibani sanare ani sokpagi manungda hauzik ama faduna mayumda hankhre amadi phibam khara luna leiri anabasing asi Rajiv Gandhi Hospital da hana pukhatlaba matungda Chennai gi Southern Railway Medical Hospital da layengduna leibani atai sanare sing adu mayumda hankraba matungda hauzik khara hena sogliba amadi course asiga hospital da leiri course asina makata na phongdorakpada laibak thiraba thodok aduga mari lenana police na wahang pahang kaya chathai miyoi kunna saba team asina national championship yawbasi Manipur gi mai purakna bani karate sanaroi sing asina international amadi olympic ki asa fawba thamli bani adubu yamna nungai taba thodok thoklaba fawbada sports department amadi sarkar gi maikei dagi karigumba wafam amata phongdok tabasi yamna nungai taba fawi handaki national championship asida Manipur team na gold mari silver mari amadi bronze taramathai logduna fazaba performance pikibani haiba wafam su mahakna phongdokhi atau state team makoi di sarkarna mate adu tawna da tawne haida samkhaya tare bon yo magi tawri adu koi idi hoji tawida koi sarkar me degi tai mo ai mo ka da je space pasal me koi space pasal ne koi na samjeri bchi ta cheng har ga di national rank hogi na te danasana di olympic ko bi target ta koi na tawjara ne koi din je tawjara sagase bani male sport pasal ni show ko ta kari mo ai mo koi 이제 농아이다가 대가리가 이제 통독도 나가보가 이제 뭐 시험은 농아이다가 하잖아요. 그거 이와칸다. 그리고 아이지 거기 토가 토도 도도세나 우리 회집이나 우리마다 저저 농아이다가 공격까지 너무 그렇게 그 레몬 피차 그걸로 거기다가 소원을 토고다 사타가 이제 그게 아주 같은 농아이도 같은가 거기 토위리지 나오는 거는 숨부터 놓고 뭐가 나타나니 되는 게 이제 사이 와칸다지 뭐도 좀 많이 되고 Housing a sea in Sagi Pau. ICA Lampe Pataki Pangba Paugi Matungina ngasi Quideki Saba degree Celsius Kunmato Desmik Taru, Quideki Ingba degree Celsius Tarataruk Desmik Mari, Nungsita Yawa Sing Manil Chang Ayukta Chada Mafudrani Pal, Nungtildana Chada Marfumari, Nongjugi Chang Yankaitaruk millimeter ni. Housing Arabada Maru Pau Mukana. Imakatil ahum saki badagi ngasi fawba repairing tarom dabada Manipur gi Governor BK Dugal na nungai taba phongdukre. Jiri bangi boroi khan amasung sabu ghat ki lanjana rakba khunja sing mayum da hanakre amadi Manipur na railway bu maiti ba piduna pun suba women national football championship ki semi final chankre ngasi gi na di ISTV na pizaba pau mata solution jare mi tabi ba singbu amukahna khurum jare